Ahanbada Government of Manipur Secretariat Home Department gi housing ngaki mamangda November gi tang kun English ngani ka kun ga mari order ma anowa mu thokle hairi order sida palibana temporary suspension of mobile internet amas mobile data servicing athingba thamlakpa du numit humni amaga amuk haibadi ngasi tang kun tha taramatu English ngani ka kun ga mari gi numidang warang gi pung manga ga minute tara ga manga dagi na tang kun go humdoi tha taramatu English ngani ga kun ga mari gi pung manga ga minute tara ga manga phauba sangdokhre haibani mak Manipur top channel ki maikei digi maroi ipau sing myamna thamjagi ahanbada Manipur terrorist ki thawong sing satharakli basida khut thingzin binaba maitai alliance na UN gi pungning sing singkhre Koki group sing na mitai furuki mathata yeihoibagi hak khongaw na ba madi terrorist ki thawong kya satharakli basibu lephan binaba athuba matamda khut thingzin binaba maitai alliance na United Nation UN da sirol thaduna taksingkhre maitai alliance ki maikei digi Geneva da liba United Nations High Commissioner for Human Rights ki office ta thaki basirol aduda Manipur India yeihoibagi hak khongaw na ba madi terrorism thawong kya satharakli basigi matangda United Nations ki pungning singsiladuna handak hawkiba numit kharani asida koki group singna mitai community ki nupi angang yaw numisa miyamda yeihoibagi hak khongaw na ba sanga gi lisat kya satharakli basi lephan binaba athuba matamda thabak lokhat piu hairi sirol aduna hai Manipur ki Jiribam district ki Borobekra da leiba relief camp da leiba mitai community ki angang ahum amadi nupi ahum bo koki terrorist group na phaduna pukraba matung tamthina hatoki victim sing adu de Urembam Rani sei humfugani pan telem thoibi sei kunthraga mathoi telem thazaman bi sei nipan laishram haitombi sei kunga manga laishram singkhai ngan ba sei aniga makhai amasum laishram lamngan ba thanipan hairibu singasini Thanipan ki angang lamngan bigi haksang makok ki saruk pungkai kairaga haksang oina phangkhik sai aniga makhai da ngai riba singkhai ngan bana ma ki makok amadi makut yaudana haksang phangkhik aduga nupi anga asina khatringai gi mamang na sexual assault tawkhibagi dapham singaroina haksang sing phangkhibani makhoi taruk pu phaduna pukhiba numit adumaktada mitai community gi ahal ani laishram barelak sai humfu amasum maibam kishor sai humdra halamki Laishram Baril gi haksang gi saruk sada sama maina saklaga sirama thenaki masagi mayu mai thaki badigi lepham leitaduna relief camp na sangjafam lauduna leiriba miyoi singa sida koki theory singna satharakliba thawong sing miyoi bigi lisat natri Manipur thuklibi iranga sibu lakshinana ba India lengana Manipur Central Security Force dising humdra deploy tawduna thamlaga su phaduna pukiba misam singa sige punsibu kanma ngamdre Manipur thuklibi iranga si laksindana India lengana amadi Manipur lengana puksial singna thabak tawdabadigi asiguma miyoi hak khongaw na ba tamthiraba thawdok kya thokpa helakpani koki group singna mitai community ki mathakta satharakliba thawong sing international human right khongaw na bani thawong sing asi convention on the rights of child conventions on the eliminations of all form of discriminations against women amasung Universal Declarations of Human Rights khongaw na bani hari punama asina maram oiraga athuba matamda United Nations na Manipur thokliba miyoi hak khongaw na ba thawong sing lefana na ba India government ta pauktak pibaga loinana Manipur UN gi special reporter ama thambiu roinana thokliba thagdok sing asigi matang da independence investigation sa thabiu amadi humanitarian support pibiu haina UN gi pungning sing sinki maka sa tharak poina to pa paukhrana Ahenba Central Forcing Thazilakpa hokre Union Home Minister Manipur gi matana security review pangthoklaba matung CAPF company yankhai amaga thajinana bakhan khibagi matung ina ngasi ahanbo oina company ahum Imphal airport thunglakre ngasi ayupung 13 rom tabada ahanbo oina CAPF personal singpuba C-17 military aircraft ama Imphal airport thunglakhi masigi matung nungthilpung amarom tabada ani supu oina CAPF puba C-130 military transport aircraft airport thunglakhi CAPF company yankhai thajilakadabagi manungda ngasi numidang wairam athingba phawba company taragani thu Imphal yoroklagani hari panba yabri thasik tarag hundoi resu CAPF company kunamasu Manipur thajilakpa leikrabani amaromdana state lengakna nectar sanjanbam thabaktagi lefankhre Jeribam na thukiba thawdo amada nongmaina panduna miyoi ama leikidaba amadi miyoi ama aso apan nangankibagi matangda thigatpa hokibaga loinana thawdo asiga mari lainana senior SP combat oina Jeribam la mathau toriba nectar sanjanbam state lengana thabaktagi lefankhre
ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯅꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯁꯥꯕ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤ ꯑꯃ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯝꯈꯤꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯅꯦꯛꯇꯔ ꯁꯟꯖꯟꯕꯝꯕꯨ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯗꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯀꯔꯅꯦꯜ ꯅꯦꯛꯇꯔ ꯁꯟꯖꯟꯕꯝꯕꯨ ꯂꯩꯉꯥꯛꯅ ꯁꯦꯅꯤꯌꯔ SP ꯀꯣꯝꯕꯦꯠꯀꯤ ꯐꯝ ꯄꯨꯍꯜꯂꯛꯈꯤꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 18ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ 3 ꯑꯃꯗꯤ ꯅꯨꯄꯤ 3 ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯕꯗꯒꯤ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯖꯤꯔꯤꯕꯝꯒꯤ ꯃꯤꯌꯥꯝꯅ ꯖꯤꯔꯤꯕꯝ ꯕꯥꯕꯨꯄꯔꯥꯗ ꯂꯩꯕ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯁꯤꯗꯦꯟꯁꯤꯡꯒꯤ ꯄꯣꯠꯆꯩ ꯑꯃ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯔꯛꯈꯤꯕ ꯊꯧꯗꯣꯛꯇ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕ ꯑꯗꯨ ꯄꯨꯂꯤꯁꯅ ꯀꯥꯞꯊꯣꯛꯈꯤꯕ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯕꯔꯥ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯅ ꯀꯟꯐꯥꯔꯝ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯤꯅ ꯎꯍꯧꯕ ꯀꯥꯡꯕꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯊꯣꯔꯛꯄꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯈꯪꯅꯕ IGP ꯏꯟꯇꯦꯂꯤꯖꯦꯟꯁ ꯀꯦ ꯀꯕꯤꯞꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕ ꯑꯗꯨꯒ ꯅꯤꯡꯁꯦꯟ ꯋꯣꯔꯉꯝ DIG ꯔꯦꯟꯖ 3ꯅ ꯃꯦꯝꯕꯔ ꯑꯣꯏꯅ ꯀꯃꯤꯇꯤ ꯑꯃ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯝꯗꯨꯅ ꯊꯤꯒꯠꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯊꯤꯒꯠꯄꯒꯤ ꯔꯤꯄꯣꯔꯠ ꯅꯨꯃꯤꯠ 30ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯇ ꯄꯤꯈꯠꯂꯛꯅꯕꯁꯨ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯨꯄꯤ ꯑꯉꯥꯡ ꯔꯦꯞ ꯇꯧꯗꯨꯅ ꯍꯥꯠꯄ ꯀꯨꯀꯤꯖꯧ ꯃꯥꯔꯁꯤꯡ ꯇꯦꯔꯣꯔꯤꯁꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 18ꯗ ꯖꯤꯔꯤꯕꯝꯒꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯖꯀꯨꯔꯥꯗꯣꯔ ꯀꯥꯔꯣꯡꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤꯖꯧ ꯃꯥꯔ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯆꯝ ꯅꯨꯄꯤ 3 ꯑꯃꯗꯤ ꯑꯉꯥꯡ 3 ꯄꯨꯟꯅ ꯃꯤꯑꯣꯏ 3 ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯑꯃꯗꯤ ꯔꯦꯞ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕꯁꯤ ꯇꯦꯔꯣꯔꯤꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯃꯤꯍꯥꯠꯅꯤ꯫ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯐꯥꯎꯕ ꯌꯥꯎꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ 3 ꯑꯗꯨ ꯐꯥꯎꯕ ꯀꯣꯜ ꯕ꯭ꯂꯗꯇ ꯍꯥꯠꯄ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯃꯥꯂꯦꯝꯗ ꯂꯩꯔꯣꯏ ꯍꯥꯏꯅ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯆꯔꯥꯏꯔꯣꯡꯕ ꯊꯣꯛꯆꯣꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯁꯤꯗ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯩꯀꯩ ꯀꯨꯀꯤꯖꯧ ꯃꯥꯔ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗꯒꯤ ꯃꯤꯇꯔ 15 ꯈꯛꯇꯃꯛ ꯂꯥꯞꯄ ꯃꯐꯝꯗ CRPFꯀꯤ D-20 ꯕꯠꯇꯥꯂꯤꯌꯟꯒꯤ ꯇ꯭ꯔꯨꯞ ꯑꯃ ꯁ꯭ꯇꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯏꯟꯗꯤꯌꯟ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯂꯩꯗꯨꯅꯁꯨ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯤꯑꯣꯏ 2 ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯌꯨꯝꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯔꯝꯂꯒ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯄꯨꯟꯅ ꯃꯤꯑꯣꯏ 3 ꯑꯁꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯋꯥꯍꯪꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯛꯅ ꯏꯟꯗꯤꯌꯟ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅ ꯀꯝꯗꯧꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯁꯤ ꯆꯠꯊꯕ ꯉꯝꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯃꯩꯇꯩꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯊꯝꯂꯒ ꯀꯨꯀꯤꯖꯧ ꯃꯥꯔꯁꯤꯡꯗ ꯁꯧꯒꯠꯄ ꯃꯈꯣꯏꯒꯤ ꯑꯁꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯃꯤꯠꯌꯦꯡ ꯑꯃ ꯃꯇꯝ ꯁꯥꯡꯅ ꯌꯦꯡꯗꯨꯅ ꯂꯥꯛꯄꯁꯤꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅ ꯑꯀꯤꯕ ꯂꯩꯇꯅ ꯃꯈꯣꯏꯒꯤ ꯇꯧꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯒꯤ ꯃꯥꯌꯣꯛꯇ ꯆꯍꯤ 1 ꯃꯈꯥꯏ ꯍꯦꯟꯅ ꯆꯠꯊꯔꯛꯂꯤꯕ ꯇꯦꯔꯣꯔꯤꯁ ꯀꯨꯀꯤꯖꯧ ꯃꯥꯔꯒꯤ ꯂꯥꯟ ꯑꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯇꯛꯈꯥꯏꯕꯒꯤ ꯃꯍꯨꯠꯇ ꯏꯪꯅ ꯇꯞꯅ ꯍꯤꯡꯕ ꯄꯥꯝꯖꯕ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯝꯊꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅ ꯇꯥꯡꯀꯛ ꯀꯌꯥꯗ ꯃꯩꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯍꯥꯠꯂꯤꯕꯁꯤ GOIꯅ ꯉꯁꯤ ꯐꯥꯎꯕ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯃꯩꯇꯩꯁꯤꯡꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯈꯨꯠ ꯍꯟꯕ ꯐꯥꯎꯕ ꯏꯟꯗꯤꯌꯟ ꯐꯣꯔꯁꯁꯤꯡꯅ ꯌꯥꯍꯟꯗ꯭ꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤꯗ GOIꯒꯤ ꯌꯀꯥ ꯌꯦꯡꯗꯨꯅ ꯈꯣꯡ ꯊꯥꯡꯂꯤꯕ ꯉꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛꯅꯤ ꯍꯥꯏꯖꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤꯁꯨ ꯗꯤꯜꯂꯤꯒꯤ ꯄꯦꯄꯦꯠ ꯑꯃ ꯑꯣꯏꯕꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯍꯦꯟꯅ ꯁꯦꯡꯂꯛꯂꯤ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯧꯗꯥꯡ ꯐꯥꯎꯕ ꯃꯇꯤꯡ ꯂꯩꯅ ꯂꯧꯕ ꯉꯝꯖꯗ꯭ꯔꯤ꯫ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯕꯨ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯅ ꯑꯣꯏꯅ ꯂꯥꯎꯊꯣꯛꯅꯕ ꯂꯧꯕ ꯋꯥꯔꯦꯞ ꯄꯨꯟꯅ ꯀꯛꯊꯠꯂꯒ ꯀꯨꯀꯤꯖꯧ ꯃꯥꯔ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯗꯤꯃꯥꯟ ꯇꯧꯕ ꯑꯄꯁꯄꯥ 1958 ꯄꯨꯟꯅ ꯃꯩꯇꯩꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 3ꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯤꯜꯂꯛꯂꯤ꯫ ꯃꯁꯤ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝ ꯂꯜꯍꯧ ꯑꯁꯤꯕꯨ ꯃꯔꯨ ꯐꯥꯎꯅ ꯃꯨꯠꯊꯠꯄ ꯉꯝꯅꯕ ꯑꯌꯧꯕꯤ ꯊꯥꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯑꯣꯠ ꯅꯩꯔꯤꯕ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯖꯧ ꯃꯥꯔꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯨ ꯑꯁꯤꯕꯨ ꯂꯣꯏꯂꯝ ꯂꯩꯉꯥꯛ ꯑꯣꯏꯔꯤꯕ GOIꯅ ꯍꯨꯟꯕꯅꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩ꯫ ꯃꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤꯖꯧ ꯃꯥꯔꯁꯤꯡ ꯑꯁꯤꯅ GOIꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯆꯩꯔꯛꯁꯤꯗ ꯖꯤꯔꯤꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯅ ꯑꯃꯁꯨꯡ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯑꯁꯥꯎꯕꯅ ꯊꯨꯝꯍꯠꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯩꯇꯩꯒꯤ ꯁꯥꯒꯩꯒꯤ ꯃꯩꯇꯥꯜ ꯑꯁꯤꯕ ꯑꯣꯐꯤꯁꯥꯔ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯊꯥ ꯑꯁꯤꯒꯤ 18ꯗ ꯃꯤꯆꯝ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯒ ꯑꯃꯅ ꯁꯥꯊꯤꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ UNLFꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ꯫
ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯑꯁꯤꯒꯤ GOI ꯑꯃꯁꯨꯡ GOM ꯑꯅꯤꯅ ꯑꯊꯨꯕꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯄꯤꯁ ꯄꯨꯔꯛꯄ ꯑꯣꯏꯊꯣꯛꯂꯦ ꯊꯣꯛꯂꯤꯕ ꯐꯨꯔꯨꯞꯀꯤ ꯋꯥꯊꯣꯛ ꯑꯁꯤ ngasi mikha ꯄꯣꯜꯂꯤꯕ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯏꯔꯩꯆꯥꯁꯤꯡꯅ ꯄꯨꯟꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯅꯕ ꯃꯊꯧ ꯇꯥꯏ ꯑꯃꯁꯨꯡ ꯏꯁꯥꯅ ꯏꯁꯥꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯔꯀꯥꯟꯗ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯃꯣꯏꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯊꯧꯅꯥ ꯍꯟꯗꯅ ꯁꯥꯔꯤꯉꯩꯗ ꯌꯩꯍꯧꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯄꯦꯟꯗꯕꯒꯤ ꯄꯟꯀꯩ ꯂꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯁꯤꯡꯅ ꯅꯤꯡꯉꯝꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ MLA ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯒꯤ ꯌꯨꯝ ꯀꯩ ꯐꯥꯎꯕ ꯃꯩ ꯊꯥꯒꯠꯅꯔꯛꯄꯒꯤ ꯄꯥꯎꯅ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯝꯅꯤꯟ ꯅꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2002ꯒꯤ ꯖꯨꯟ 19 ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯃꯔꯝꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯆꯨꯝꯕ ꯈꯣꯜꯂꯥꯎ ꯇꯥꯔꯛꯇꯕ ꯊꯥ 19 ꯐꯔꯛꯀꯗꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛ ꯑꯃꯠꯇꯗ ꯆꯠꯅꯗꯕ ꯁꯥ ꯉꯥꯒꯤ ꯂꯤꯆꯠ ꯆꯠꯄ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯄꯤꯛꯄ ꯌꯥꯎꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯃꯤꯌꯥꯊꯤꯅ ꯍꯥꯠꯇꯣꯛꯄꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯕꯨ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯀꯟꯈꯠꯂꯒ ꯊꯝꯕ ꯃꯥꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒ ꯂꯣꯏꯅꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯀꯥꯡꯂꯣꯟ ꯂꯥꯟꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯒ ꯑꯇꯝꯅꯅ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯀꯌꯥ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯗ ꯀꯥ ꯍꯦꯟꯕ ꯂꯤꯆꯠ ꯆꯠꯊꯔꯛꯄꯗꯒꯤ ꯉꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯈꯥꯡꯉꯝꯗꯕꯒꯤ ꯃꯩꯔꯤꯅ ꯃꯩ ꯑꯣꯏꯅ ꯆꯥꯛꯂꯛꯄꯗꯒꯤ ꯉꯁꯤꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯆꯥꯡ ꯋꯥꯡꯂꯛꯄ ꯍꯦꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯀꯛꯄ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝ ꯑꯣꯏꯔꯛꯂꯤ ꯍꯥꯏꯕ ꯌꯥꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ BJP MLA ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯅ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯌꯥꯎꯕ ꯑꯏꯕ ꯆꯤꯔꯣꯜ ꯄꯤꯁꯤꯟꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯑꯀꯛꯅꯕ ꯅꯨꯃꯤꯠ ꯊꯥꯕꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯎꯅꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯇ꯭ꯔꯕꯗꯤ BJP ꯄꯥꯔꯇꯤꯗꯒꯤ ꯇꯣꯛꯂꯕ ꯐꯤꯔꯦꯞ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯌꯧꯅ ꯋꯥꯐꯝ ꯌꯧꯔꯛꯂꯤꯕ ꯑꯁꯤꯃꯛ ꯌꯥꯝꯅ ꯃꯔꯝ ꯆꯥꯕ ꯋꯥꯀꯠꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯊꯥ 19 ꯐꯔꯛꯂꯕ ꯂꯥꯟ ꯑꯁꯤ ꯏꯪꯊꯔꯛꯄꯒꯤ ꯃꯍꯨꯠꯇ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯀꯌꯥꯃꯨꯛ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯆꯠꯊꯔꯛꯄꯒꯤ ꯃꯊꯛꯇ ꯁꯥꯅ ꯉꯥꯅ ꯆꯠꯀꯗꯕ ꯀꯥ ꯍꯦꯜꯂꯕ ꯁꯔꯝꯆꯠ ꯆꯠꯊꯔꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯆꯠꯊꯔꯕ ꯇꯦꯔꯣꯔꯤꯁ ꯑꯣꯏꯔꯕ ꯀꯨꯀꯤꯁꯤꯡꯕꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯑꯃꯠꯇ ꯄꯤꯗꯅ ꯊꯥ 19 ꯊꯝꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯄꯦꯟꯗꯕꯒꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯂꯤꯕ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯁꯥꯡꯊꯅ ꯂꯩꯔꯛꯂꯕꯗꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡ ꯄꯨꯝꯅꯃꯛꯅ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛ ꯀꯌꯥꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ UNOꯗ ꯋꯥꯀꯠꯂꯒ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯋꯥꯔꯛꯄꯤꯌꯨ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃꯒꯤ ꯃꯈꯥꯗ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯇꯥꯕꯤ ꯑꯃ ꯈꯪꯅꯕ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯑꯛꯄ ꯆꯩꯔꯥꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯤꯍꯟꯅꯅꯕ ꯁꯥꯔꯤꯉꯩꯗ ꯌꯦꯍꯧ ꯍꯥꯏꯕ ꯃꯤꯇꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯄꯥꯎꯔꯧ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯣꯡꯐꯝ ꯆꯦꯠꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯒ ꯍꯟꯕ ꯂꯩꯇꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯨꯝꯅꯃꯛꯅ ꯊꯧꯅꯥ ꯍꯟꯗꯅ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯕ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ